Kuki singbo ST list tagi louthokkadaba meetei leepun campaign changsinba houkhre illegal immigrants sing ST status piba yaroi gelhomi nataba singda reservation piba yaroi haina meetei leepun ki thaubural promote singna phongdokre wafam asi ngasi SRC ground khurai puthiba lekai da pangthokpa miyam gi oiba mifamda phongdokhibane mak na makata na haikibada tongan ba organization sing politicians sing civil society organization sing mera paibi amade akhangai singna gelhomi nataba kuki sing ST status louthokkadaba honaminase makata na Manipur da DGP ki post secretary amadi commissioner ki post singda changlakpa matamda section na investigation tawbiduna ingkum jale singa maga chamapan humfuma thoigi matungda amadi mamangda changlakpa sing fazana check tawraga changhanba aranba masage chapchaba status leiragana Fabana chingba tawbiyu haike meetei leepun na kanagumba matagi mangtaknaba amate yummai thabana chingba tawkhiba leite supnatagi chingya tamya da leiba ichilinau sing ngakthoknaba amate kannaba hona khiba khaktani haina phongdokhi mayawin manumda amakhak yawri yamna maru mission no meetei leepungi akhoi gi leader semgat paina madudi karino habagada meetei khudingmakta Magi thamoi nungda mama lebak nungsibagi Manipur nungsibagi meitei imabu nungsibagi maidi je meitei khudingda layo ngasi meitei leitraba Manipur leiroi Manipur ai nama leidi je meitei leibagi ni aduna meitei de yauriba musima oina ngaliba meitei ima nungsibagi meitei lebak nungsibagi Manipur nungsibagi maitraba nungsibagi toning bako ang naipak nungsibagi ama yauri je ngasi may chak na thongalakpa ngamba leader ama tang neba watli je akhoi da may dudi cha aga leirabani ado leader du semgatpa haibasi akhoi gi mission mayam jing manungda amani aduna ngasi lengsan biriba ima event sing amadi isin inaw singda ai hana hanba aigi wafam je hodoksta da kurum jari je kurum jaraga haijan ini je ai khoina akhangba khara ngangninba khara mayamda ngangbiyu haidi hana tawnari be ihokje mayam je kawraga sumai taw mai dhana phamu ready chalu ai hek tawbudu adu mifam natte nasidi akhoi jati ji tawde yadaba simba aman laire isa khudimuk leader oibiyu imungda isa isujinda marup mapang singda hotel da tan chabamda laikai da maira singda sigi wari je sabiu leader amamam oibiu haibidugi khoiramba laksabani